ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯊꯥ 6 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯂꯦꯞꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯌꯧꯅ ꯋꯥꯔꯦ ꯍꯥꯏꯕ ꯎꯠꯈ꯭ꯔꯦ꯫ ꯏꯪꯁꯣꯛ 2023ꯒꯤ ꯍꯤꯌꯥꯡꯒꯩ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯄꯨꯋꯥꯔꯤꯗ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯜꯂꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯀꯦ ꯃꯧꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒ ꯍꯔꯥꯎ ꯇꯔꯥꯝꯅ ꯅꯣꯛ ꯈꯦꯟꯅ ꯂꯩꯖꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯎꯠꯂꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯋꯥꯡꯒꯣꯏ ꯕꯖꯥꯔꯗꯅꯤ꯫ ꯉꯁꯤ ꯑꯁꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤꯕ ꯅꯨꯃꯤꯠ, ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯖꯔꯔꯣꯏ ꯍꯥꯏꯕ ꯊꯥꯗꯣꯛꯇꯨꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯗ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯁꯤ ꯃꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯑꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ, ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯃꯤꯟꯅꯁꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯍꯤ ꯑꯃ ꯍꯧꯔꯛꯄꯗ ꯏꯕꯨꯡꯒꯤ ꯃꯅꯥꯛ ꯆꯠꯀꯅꯤ, ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯣ ꯐꯤ ꯐꯖꯕ ꯁꯦꯠꯂꯒ ꯆꯠꯄꯩ ꯃꯍꯨꯠꯇ ꯂꯝꯕꯤ ꯃꯄꯥꯟꯗ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯃꯨ ꯁꯦꯠꯂꯒ ꯊꯣꯛꯏꯕꯁꯦ ꯂꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏ ꯊꯃꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯁꯦ ꯈꯪꯐꯝ ꯊꯣꯛꯑꯦ꯫ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯑꯕꯅꯣ, ꯇꯧꯒꯗꯕ ꯀꯌా ꯑꯃ ꯇꯧꯕꯤꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯈꯪꯐꯝ ꯊꯣꯛꯏ꯫ ꯈꯪꯐꯝ ꯊꯣꯛꯄꯗꯨꯅ ꯇꯧꯕꯤꯔꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯧ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯁꯤꯗ ꯐꯥꯈꯤꯕ ꯁꯥꯇ꯭ꯔ ꯑꯅꯤꯒꯤ ꯂꯤꯈꯨꯟ ꯈꯪꯗꯅ ꯂꯩꯕ, ꯑꯃꯨꯛꯀꯁꯨ ꯅꯧꯅ ꯐꯥꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤꯁꯨ ꯑꯃꯨꯛ ꯈꯪꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯃꯐꯝ ꯈꯪꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯈꯪꯉꯒ ꯄꯨꯊꯣꯛꯄꯤꯔꯛꯎ꯫ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕ ꯏꯕꯨꯡ ꯃꯌꯥꯝ ꯑꯃꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯅ ꯆꯠꯐꯝ ꯂꯩꯇꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯆꯠꯇꯕꯅꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ꯫ ꯑꯊꯨ ꯑꯗꯨꯟ ꯃꯔꯤ ꯂꯩꯅꯕ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯂꯩꯕꯥꯛꯀꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯐꯝ ꯂꯩꯇꯕꯁꯤꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯗꯣ ꯀꯧꯐꯝ ꯂꯩꯇꯕ, ꯌꯨꯝ ꯂꯩꯇꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯀꯧꯐꯝ ꯂꯩꯅꯕ ꯌꯨꯝ ꯊꯝꯕꯤꯅꯕ ꯇꯧꯕꯤꯌꯣ꯫ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯃꯩꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯕ, ꯑꯗꯩ ꯏꯆꯥ ꯏꯁꯨ ꯀꯥꯏꯅꯈꯤꯕ, ꯑꯗꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯆꯪꯖꯐꯝ ꯂꯩꯇꯕꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯗꯅ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯉꯒ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯆꯥꯛꯀꯧꯕ ꯑꯁꯦ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯨꯠ ꯊꯦꯛꯑꯒ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯒꯤ ꯆꯥꯛꯀꯧꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ, ꯏꯆꯥ ꯏꯁꯨ ꯂꯥꯟ ꯉꯥꯛꯄ ꯆꯠꯈꯤꯕ, ꯑꯗꯩ ꯂꯩꯈꯤꯗꯕ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯌꯨꯝꯅꯥꯏꯗꯣꯡ ꯐꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛꯀꯧꯕ ꯌꯥꯎꯖꯗ꯭ꯔꯦ꯫ ꯊꯥ 6 ꯍꯦꯟꯅ ꯆꯠꯊꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯦꯅ ꯃꯧꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯁꯤꯗ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯁꯤ ꯐꯥꯎꯕꯗ ꯆꯠꯇꯕꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ?